हेलो। 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 सामूमा नुंसीबी हाय लाइक थैंक यू गुड आफ्टरनून सामूमा आई मखोनसे ताब्रा साउंडसे तादे अमता हाइबिरो। Cheusa, welcome. Welcome Cheusa, thank you. Cheusa kay इंजन चारके सामूसे कनो तइबको अइना अहानबा थागतपगा अइना थोलकपदुगा मास अइसे मखोन चतप्रा चतबरा हाइना अदो मा खंगदे कदोन चेनख्रबा लाक्चेनी अमु कंदलागा हंगामगा हाउनी सामूमा काय चतख्रगे सामूमासे अइना थाबगा लाक्चैनेबको दो लाक्पदुगा अइना कनो तहौद्रबा अइना मथता काखलैबा सिरिदा दो तइनी चेउसा आई कनो चाय बोरी थोंगबा चाय चेउसा कमाइन तौरगे कनो तौब्रा विंटर वेकेशन पीब्रा हंजी चेउसा लैरिबा चख्रबा ओ मोय लाइव तौरिबा आई खंगदेनी चेउसा लाइव मयामसिना अइदी कोक ngaure ai dum tharaininda aisu jengena ओ सिस्टर है चे सिस्टर इंडिया रो चे इंडिया दी कनो तो वनी मा ngarang nungdang da thabani चेउसा वाइटी पाइबा नुंगाइब्रो
ꯋꯥꯔꯦꯗ ꯋꯥꯏꯇꯤꯁꯦ ꯃꯅꯤꯅꯦ ꯅꯪꯗꯤ 1Kꯒ ꯇꯧꯔꯦ ꯆꯦꯎꯆꯥ ꯂꯦꯞꯀꯅꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯀꯥꯖꯔꯛꯆꯅꯤ ꯆꯦꯎꯆꯥ ꯂꯥꯏꯞ ꯃꯁꯦꯟ ꯀꯩꯅꯣ ꯇꯧꯕꯁꯦ ꯀ꯭ꯔꯣꯁ ꯀꯅꯦꯛꯁꯟ ꯆꯠꯄꯁꯦ ꯁꯥꯎꯅꯕ꯭ꯔꯣ ꯑꯩ ꯈꯪꯗꯦꯗ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯆꯦꯎꯆꯥ ꯐꯔ ꯐꯔ ꯍꯥꯏꯔꯦ लसीन लसी सुष्मिता हाय हेलो हेलो ब्रदर वेलकम आपको स्वागत है मेरे लाइफ में उषा चेउसा मित का सोगलेदा आईदी चुम्मीने चेउसा वीडियो एडिट तौबदा मित छेने ब्लर चले कोका कायरोय मोइना मोइगी अइना अइगी लसीन लसी थैंक्स वेलकम वेलकम आपको लसीन लंच लंच कर लिया आपने अनु सिंगाना उसादा जोय जोय तवरे चेउसाना वेलकम मनुस ꯑꯩ ꯀꯣꯛꯀ ꯀꯥꯏꯕꯀ ꯌꯥꯎꯔꯣꯏꯗ ꯑꯩ ꯈꯪꯗꯦ ब्लू प्लीज ओके लसीन लसीन मैं आपको ब्लू देती हूँ लसीन चेक करो आप चेक कीजिए ब्लू आ गया होगा आपको चेउसा निपासनगा कनेक्ट लेनब्रा हेलो लसीन आपका ब्लू आ गया होगा आप चेक कीजिए एक बार ओके ओके आई चकनी हजी पुंग क्या तारे चकनी आई ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯆꯠꯀꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯂꯩꯈꯤꯒꯦ ꯑꯩ ꯆꯦꯎꯁꯥ ꯀꯩ ꯕꯥꯏ ꯍꯥꯏꯔꯣ ꯆꯠꯈꯤꯅꯨꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯁꯤ ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤ ꯆꯦꯎꯁꯥ ꯅꯤꯄꯥ ꯑꯃ ꯂꯥꯛꯏ ꯅꯤꯄꯥꯁꯤ ꯅꯪꯒ ꯂꯩꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯁꯤꯟ ꯂꯁꯤꯁꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯉꯣꯟꯗ ꯏꯆꯥꯇꯣꯟ ꯇꯨꯝꯈ꯭ꯔꯕꯣ ꯏꯆꯥꯇꯣꯟ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯆꯥꯇꯣꯟ ꯇꯨꯝꯗ꯭ꯔꯗꯤ ꯊꯕꯛ ꯑꯃꯠꯇ ꯉꯝꯗꯦ लसीन लसी लाइक फॉर लसीन थैंक यू आपको लसीन लाए दो
वेलकम लसीन। लसीन रुक जाओ थोड़ा, थोड़ी देर रुक जाओ। मैं नया नया हूँ इसलिए आएगा। इस बार मेरा सेकेंड लाइफ है, आ जाएगा धीरे धीरे सभी लोग। आप रुक जाइए थोड़ा सा। लो अब सुबेदी जी आ गया। सुबेदी जी नमस्ते आपको, वेलकम आपको मेरे लाइफ में। लसीन अनु हेलो। अनु दीदी आपको लसीन हेलो बोल रहा है। सुबेदी जी भी आ गया। खाना हो गया दीदी? हाँ जी हाँ, मैं लंच हो गया है। आपने आपने कर लिया? लसीन के एन हेलो। लसीन हेलो बोल रहा है सुबेदी जी आपको। ꯑꯅꯨꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯃꯤ ꯑꯍꯨꯝ ꯃꯔꯤꯒꯤ ꯂꯥꯏꯐ ꯊꯥꯔꯤ ꯇꯧꯔꯤꯁꯦ ꯀꯣꯛꯀ ꯉꯥꯎꯔꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯔꯦ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯆꯦꯅꯤꯇꯥ ꯂꯥꯛꯑꯦ ꯆꯦꯅꯤꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯩ ꯑꯅꯤꯁꯨꯕ ꯂꯥꯏꯐꯅꯤ ꯆꯦꯅꯤꯇꯥ ꯂꯥꯛꯄꯤꯕ ꯌꯥꯝ हराꯎꯔꯦ केन सुबेदी जी लस्सी जी नमस्ते लस्सी आपको नमस्ते बोल रहे हैं सुबेदी जी अनु नीता हाय लसीन प्लीज सपोर्ट मी लस्सी ने लिंक भेजा है लसीन ऐसे ही नाम से कनेक्ट कर लीजिएगा ऐसे लिंक भेजने से किसी किसी को अच्छा नहीं लगता है चेनिता अनु लवलव अनु तौगनु माने पीरिसे खंगिचौ तोंबा आई लाए सुस्मिता थैंक यू इयाम्बा जम हराउरे लाक्पीबगी नीता लसिन हेलो इचे कनो तौई मसी निपासे आइगा फ्रेंड लेनबा खरा कुइरे नंग कनो तौनो मागना तौरकचनी मा ngसाई ngोंदे ब्लू पी ओने लौखरे सुबेदी जी दिन पर टाइम नहीं मिलता है काम कर रहा हूँ अच्छा हाँ सुबेदी जी ठीक है थोड़ा सा भी आप टाइम निकाल के आप मेरे लाइफ पे आने के लिए थैंक यू आपको हाँ आजकल का तो सब बिजी लाइफ है लसीन तोम्बा हेलो लसीन नीता हेलो लसीन जी आपको ये सब जितना भी आए हैं ये सब मेरा फ्रेंड है तो आप एक दूसरे से आप कनेक्ट कर सकते हैं आप कनेक्ट कीजिए रिटर्न करेगा पक्का नीता दीदी भी आपको रिटर्न कर देगा पक्का आपको 24 आवर्स के बाद वो कर देगा तोम्बा हाय लसीन नीता प्रोडक्शन तोम्बा हेलो चेनिताना तोम्बा प्लीज stay the join तौबियू तोम्बा इयाम्बा चेनिताना join अमता तौबिरोन हाय सुस्मिता से कदाइगिनो इयाम्बा आई दुम तमना तमना हायरके आई सिगैसिगा प्लेटफॉर्म सिगै लाकपा कुइद्री दुना आई दुम तमना तमना हायरके आई कसारगिनी कसारबुदे कसारगिनी लसीन नीता प्लीज सपोर्ट मी लसीन आपके पास ब्लू है तो आप उसको कनेक्ट कर सकते हैं दीदी आपको रिटर्न करेगा पक्का आप ब्लू है आप कर दीजिए तुम्बा नीता थैंक यू लसीन तुम्बा प्लीज सपोर्ट मी इयाम्बदा लसीना सपोर्ट तौबिरोना हाय लसीन यहाँ तो किसी के पास ब्लू नहीं है ब्लू तो आपके पास है चे ब्लू पामदी हायरो पिरक्के तोम्बा कसार जयपुरगिरो इयाम्बा आई कसारगिनी जयपुरगी नत्ते इता प्रोडक्शन जारीबोनगिरो
इचे इजारिपोन की सुनते आई सिलचर गिनी केन सुबेदी अपलोड वीडियो फुल वॉच करता हूँ लाइव पर तो सबको ही फ्री होता हूँ। अपलोड वीडियो फुल वॉच में या इधर व्हिच करके लिखा है तो मैं वॉच करके पढ़ रही हूँ। वॉच करता हूँ लाइव पर तो सबको ही फ्री होता हूँ। कहीं है मुझे याद तादरे माइजे सुबेदी जी मैं समझ नहीं पा रही हूँ आप क्या लिख रहा है। अपलोड वीडियो फुल वॉच करता हूँ लाइव पर तो सबको ही फ्री होता हूँ फ्री होता है। अच्छा कोई नहीं ऐसे किसी किसी का बिजी होता है किसी किसी का फ्री होता है। जब फ्री हो तो ऐसे साथ दीजिएगा। थैंक यू आपको। लसीन लसी ओके लसीन आप कनेक्ट करो पक्का रिटर्न मिलेगा आपको। तोम्बा ऐसु ब्लू पिरो सुस्मिता होय पिरके इयाम्बा। इयाम्बा चेक अमता तौबियो केन सुबेदी ला 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 नीता चेनिता नोइगी अन ओइनब्रो चेनिता कई है नोइ ज्ञान ताद्रे अन ओइनब्रा इदी सुबेदीसु अइगा हानदगी ओइनरगा लई लसिनसिसु ओइरगा लई अदो अदुम वीडियोसु जेंगकपनी अदो सिनी खंगबा हाइबु अतै हेंजेनादि खंगदे। तोम्बा असेंगबा हाइनसी असेंगबा हाइनसी सुस्मिता। केन सुबेदी आपको नेपाली आता है क्या? सुबेदी जी नहीं मुझे नेपाली नहीं आती मैं मणिपुरी हूँ मुझे मणिपुरी आती है। जेनिता कई इंजंग चारके ओ लाइव तगी जॉइन होइबसे अनसाप होइब्रा चिनिता ओइने आई ममांगिदा ओइबदो ओइदबसु जावबनी ngarang nahandi oide ai mamangida amkhok dumai tawdane mayam ai join tawnaraga amuka amebako am nongalaga mu ani ahum helami ado aina ngarang nahan ai join tawnabsidi oide aina first changbasi ai jam harawre amuta mayam phange adudo khara kakhidui matungda ngarang nahan aina changakpa mayam se ambo oinade ओइदे चेमता मथंग मथंग दुबाई दम तौ मारे अमोइदा चेनिताना पकौड़ा थोंगे हारोंगनी चेनिता आई जाम पामी पकौड़ादो सिदी केन सुबेदी ला 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 कर रहा है तोम्बा लसिन साफ तौखरबनी लसिन चखरबा खंगदेने लसिन क्या आप यही हो? तोम्बा ने आपको साफ कर दिया है आप रिटर्न कर दीजिएगा उसको। हेलो लसीन आप ऑन हो? ओके सिस्टर अब ड्यूटी शुरू हो गए। ओके ब्रदर थैंक यू आपको थोड़ा सा भी आपका बिजी समय निकाल के मेरे लाइव पे आने के लिए आपको बहुत बहुत शुक्रिया। चेनितागी वीडियो जाम नुंगाई तोम्बा आईदी हिंदी खंगदेको चेनिता लेरिबो
Like done. Thank you. Jenita. Tomba, iyamba kꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯂꯩꯐꯝ ꯈꯪꯖꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯀꯁꯥꯔ ꯁꯤꯜꯆꯔꯗꯅꯤ ꯏꯌꯥꯝꯕ. ꯇꯣꯝꯕꯅꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ. ꯆꯦꯅꯤꯇꯥ ꯇꯣꯝꯕꯅ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏ. ꯆꯦꯅꯤꯇꯥꯅ ꯍꯟꯕꯤꯈ꯭ꯔꯣ. ꯁꯪꯕꯗ ꯍꯣꯔꯦꯟ ꯑꯣꯏꯒꯦꯔꯥ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯍꯟꯕꯤꯔꯣ. Sanatomba, hi. Hello, hello. ꯏꯌꯥꯝꯕ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯆꯦꯅꯤꯇꯥꯗꯣ ꯃꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕ. ꯆꯦꯅꯤꯇꯥ ꯂꯩꯔꯤꯕꯣ? ꯇꯣꯝꯕꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏ, ꯁꯥꯞ ꯇꯧꯈ꯭ꯔꯦ ꯍꯥꯏ. ꯑꯣ ꯆꯦꯅꯤꯇꯥ ꯂꯥꯛꯑꯦ. ꯑꯣ ꯆꯦ ꯑꯩ ꯍꯌꯦꯡ ꯇꯧꯔꯛꯀꯦ, ꯍꯧꯖꯤꯛ ꯍꯜꯂꯗꯤ ꯑꯟꯁꯥꯞ ꯑꯣꯏꯒꯅꯤ. ꯃꯅꯤ ꯃꯅꯤ. ꯏꯌꯥꯝꯕ ꯆꯦꯅꯤꯇꯥꯅ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯍꯥꯏ ꯃꯥ. ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯂꯝ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯆꯨꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ. ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯗꯒꯤꯔꯣ? ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ, ꯖꯁꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ. ꯑꯩ ꯆꯤꯀꯦꯟ ꯑꯣꯏꯅ ꯆꯥꯖꯔꯦ. ꯑꯣ ꯍꯥꯎꯔꯝꯒꯅꯤ. ꯆꯦꯅꯤꯇꯥ ꯍꯥꯎꯔꯅꯤ ꯍꯥꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯏꯪꯁꯤꯜꯂꯛꯄꯁꯤꯒ ꯋꯦꯗꯔꯁꯤꯒ ꯆꯤꯛꯀꯟ ꯆꯥꯕ ꯍꯥꯎꯔꯅꯤ. ꯑꯩ ꯃꯅꯤꯄꯨꯔ ꯄꯥꯠꯁꯣꯏꯗꯒꯤꯅꯤ. ꯑꯣ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯅꯤ ꯂꯩꯌꯦ. ꯁꯨꯒꯅꯨꯗꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ. ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯏꯆꯦ ꯍꯣꯏꯗꯤ ꯉꯥ ꯍꯦꯜꯂꯤ. ꯑꯣ इचे होय nga हेल आए. सुबेदी जी फिर से आ गया लाला लाला करके. ꯇꯣꯝꯕꯅ ꯍꯥꯎꯏ ꯅꯤꯇꯥ ꯍꯥꯏꯕ. ꯏꯌꯥꯝꯕ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯄꯥꯔꯛꯄꯗꯅꯦꯀꯣ ꯑꯗꯨꯝ ꯊꯦꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯏꯅꯤ. ꯑꯗꯣ ꯁꯣꯏꯈ꯭ꯔꯁꯨ ꯑꯗꯨꯝ ꯋꯥꯔꯧꯅꯔꯣꯏꯁꯤ. चेंटाना के एन हेलो सुबेदी जी आपको नीता दीदी हेलो बोल रहे हैं. नीता प्रोडक्शन प्लीज सपोर्ट. आप सपोर्ट कर सकते हैं. आप सपोर्ट कीजिएगा. आपको पहले से कनेक्ट नहीं है तो आप एक दूसरे से आप कनेक्ट कीजिए. अंजू कसार आई लागले. इस अइना ngꯥꯏꯔꯝꯃꯤꯅꯤꯅꯦ. लाओ लाओ. कई इंजांग हाउरके. अंजू कसार लाए. अंजू कसार चेनिता होइसु लई. दोइदी सिगैसिगा तोम्बा हाइना इयाम्बा अमसु लई. अदो खंगनारो. दोइदी मथक्ता लैबा सुबेदीजी हाइसे सिसु फबनी. सिसु खंगनारो.
ꯑꯗꯩꯗꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯑꯦ ꯋꯥꯔꯧꯖꯗꯦꯗ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯑꯃꯅꯤ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤꯀꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯩꯅꯔꯤꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯔꯧꯅꯕ ꯌꯥꯗꯦ ꯑꯣ ꯆꯦꯅꯤꯇꯥ ꯑꯟꯖꯨ ꯍꯦꯜꯂꯣ ꯆꯦꯅ ꯉꯁꯤ ꯖꯣꯏꯟ ꯇꯧꯕꯅꯤ ꯑꯣ ꯑꯟꯖꯨ ꯅꯉꯣꯟꯗ ꯆꯦꯅꯤꯇꯥꯅ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯦ ꯅꯪꯅ ꯍꯜꯂꯕ ꯍꯟꯗ꯭ꯔꯒꯅ ꯍꯌꯦꯡ ꯍꯟꯕꯤꯔꯣ ꯑꯟꯖꯨ ꯇꯥꯔꯤꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯨ ꯂꯁꯤꯟ ꯅꯤꯇꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯗꯟ ꯔꯤꯇꯔꯟ ꯄ꯭ꯂꯤꯖ ꯂꯁꯤꯟ ꯆꯦꯅꯤꯇꯥ ꯂꯁꯤꯟꯅ ꯅꯉꯣꯟꯗ ꯁꯥꯞ ꯇꯧꯔꯦ ꯗꯟ ꯑꯗꯣ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣꯅ ꯃꯥ ꯍꯥꯏꯔꯛꯑꯦ ꯑꯟꯖꯨ ꯀꯁꯥꯔ ꯊꯦꯡꯛꯁ ꯊꯦꯡꯛꯁ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯦꯅꯤꯇꯥꯗ ꯊꯥꯝ ꯑꯃ ꯎꯠꯂꯒ लसीन नीता लसीन कल रिटर्न करूंगी अच्छा लसीन आपको कल रिटर्न मिलेगा नीता दीदी के तरफ से आप बेफिक्र रहिए आपको रिटर्न मिलेगा पक्का मिलेगा चे सुम खंगना तौबिखरो मासु नहानदगी अइगा लैनबनी लसीन अभी करने से अनसाफ होगा हाँ दीदी ठीक कह रहे हैं अभी अभी तुरंत एक दूसरे को सब करने से अनसाफ हो जाएगा अच्छा अंजू का हवाई मूवी योंगचाक लोकलई इरोली अंजू हवाई मूवी ऐसे करम हवाई नो खंगदेने हाउरंगनीने योंगचाकदी अनौबा से का चा फंगद्रेदा नंदी हाउ हाउ चारगा लैरो ना युमदा खंगब्रा सना तो मन अंजू ऐ खंगब्रो आए अंजू अंजू खंगब्रा हाइना हंगबा यावरे ꯏꯗ ꯑꯟꯖꯨꯅ ꯍꯌꯦꯡ ꯍꯟꯕꯤꯔꯛꯎ ꯑꯣ ꯑꯟꯖꯨ ꯆꯦꯅꯤꯇꯥꯅ ꯍꯌꯦꯡ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯇꯣꯝꯕꯅ ꯁꯨꯁꯃꯤꯇꯥ ꯂꯥꯏꯞꯇ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯩ ꯈꯪꯖꯗꯗꯨꯅ ꯍꯪꯖꯕꯅꯤꯀꯣ ꯑꯣ ꯏꯌꯥꯝꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯅꯥꯒ ꯁꯥꯟꯅꯕꯗ ꯀꯩꯅꯣ ꯇꯧꯔꯛꯏꯅꯣ ꯑꯗꯨꯝ ꯁꯥꯟꯅꯧꯋꯣ ꯑꯃꯒ ꯑꯃ ꯑꯗꯨꯝ ꯁꯥꯟꯅꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯟꯅꯅꯧ ꯆꯦꯅꯤꯇꯥ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯈꯪꯗꯦ ꯁꯥꯟꯅꯕꯗ ꯀꯩꯅꯣ ꯇꯧꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯟꯖꯨ ꯀꯁꯥꯔ ꯍꯣꯏ ꯑꯣ ꯇꯣꯝꯕ ꯍꯋꯥꯏ ꯃꯨꯚꯤ ꯑꯩ ꯈꯪꯉꯤ ꯑꯣ ꯍꯋꯥꯏ ꯃꯨꯚꯤ ꯑꯩꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯟꯖꯨ ꯀꯩꯅꯣꯗꯔꯣ ꯃꯊꯛꯇ ꯃꯔꯤ ꯆꯦꯜꯂꯒ ꯄꯥꯟꯕ ꯁꯥꯃꯨ ꯍꯋꯥꯏꯗꯨꯔꯣ ꯂꯁꯤꯟ ꯅꯤꯇꯥ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ सेट की पोस्ट अमा पिरिए लसीन आप चिंता मत करो दीदी की तरफ से आपको मिलेगा पक्का नीता प्रोडक्शन तोंबा चैनल पाइब्रो इयाम्बा चैनल पाइब्रो है हंगे चेनिताना लसीन लसी फ्रॉम इंडिया केरला लैंग्वेज इन मलयालम अच्छा लसीन आप मलयालम हो तो मलयाली बोलते हैं अच्छा फ्रॉम इंडिया केरला Nita production. Lasin, don't worry, I will return. Lasin. Lasin, don't worry, you will get tomorrow. Anju ꯆꯠꯈ꯭ꯔꯕꯣ ꯆꯦꯅꯤꯇꯥ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯣ ꯑꯅꯧꯕ ꯆꯍꯤ ꯆꯪꯂꯛꯄꯒꯤ
ꯇꯣꯝꯕ ꯑꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏꯖꯗꯦ ꯑꯣ ꯏꯌꯥꯝꯕꯁꯦ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕꯤꯕꯅꯤ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅꯁꯨ ꯆꯦꯅꯦꯜ ꯑꯌꯥꯝꯕꯗ ꯑꯦꯜꯕꯤ ꯌꯥꯎꯕꯗ ꯊꯦꯡꯅꯖꯩ ꯏꯌꯥꯝꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ नमस्ते नमस्ते अंजू काय चचक्रम होंगे जमजांग मांग रहे सुबेदी जी लाला लाला नीता प्रोडक्शन ओ तोम्बा सपोर्टर थैंक यू तोम्बा इयाम्बा चेनिताना थैंक यू अन हायरे सपोर्ट तौबीबगी नीता प्रोडक्शन केन नमस्ते नीता प्रोडक्शन प्लीज सपोर्ट खंगदेने चे सिनी पासे मांगोंदसु तौहनगे हाइदे मांगनासु कनो तौदे माना अमुक चट अमुक कनो तौदो साप तौबुदी तौरकपनेबको अदो मा अमुक थबक चिल्लेना चेंथोक चेंसिन तौ लेसिनी सापपुदी तौरकपने तौरदी दुम लाइसिनी वीडियोसु दुम जेंग सुस्मिता अंगांग कयानो चे अंगांग अनीनी ꯆꯦꯒꯤ ꯑꯉꯥꯡꯗꯤ ꯆꯥꯎꯔꯦ ꯑꯩꯅ ꯎꯏ ꯃꯃꯥꯡꯒꯤꯗ ꯉꯁꯤꯗꯤ ꯅꯨꯡꯁꯥꯕꯨ ꯈꯔ ꯁꯥꯏꯅꯦ ꯆꯦ ꯋꯦꯗꯔ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯆꯦꯛ ꯇꯧ ꯇꯣꯝꯕꯅ ꯑꯩꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯖꯕ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯌꯥꯎꯖꯕꯅꯤ ꯃꯅꯤ ꯏꯌꯥꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯌꯥꯎꯅꯩꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯑꯦꯜꯕꯤꯁꯤꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯗꯤ ꯂꯥꯟꯅ ꯐꯠꯇꯕ ꯋꯥ ꯍꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯤꯒꯩꯁꯦ ꯅꯨꯡꯁꯤꯅꯗꯅ ꯑꯐꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯐꯕꯗꯣ ꯑꯗꯨꯝ ꯁꯣ ꯇꯧꯗꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅ ꯑꯗꯨ ꯌꯥꯎꯅꯕ ꯉꯥꯛꯇꯅꯤ ꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯤ ꯃꯤꯒꯤꯁꯨ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯅꯩꯅꯤꯀꯣ ꯅꯠꯇ꯭ꯔ ꯆꯦꯅꯤꯇꯥ ꯆꯤꯟꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯆꯦꯅꯤꯇꯥꯅ ꯊꯥꯒꯠꯈ꯭ꯔꯦ ꯏꯌꯥꯝꯕꯗ ꯆꯤꯟꯇꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯅꯤꯃꯛ ꯃꯅꯤ ꯆꯤꯟꯇꯥ ꯊꯕꯛ ꯌꯥꯝ ꯀꯣꯝꯃꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ अंजू से कोचेन चेली अंजू नंग जिरीद्रो
ꯆꯦꯅꯤꯇꯥꯅ ꯋꯦꯗꯔ ꯐꯩ ꯍꯥꯏꯕꯀꯣ ꯆꯦꯅꯤꯇꯥꯁꯤꯒꯁꯨ ꯋꯦꯗꯔꯁꯦ ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯃꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯉꯥꯟ ꯊꯣꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯁꯦ ꯂꯩꯆꯤꯟꯅ ꯑꯗꯨꯝ ꯊꯥꯗꯅꯗꯤ ꯂꯩꯌꯦꯕ स्नेहा झा हेलो हेलो स्नेहा वेलकम आपको मेरे लाइफ में स्नेहा बहुत दिन के बाद हम लोग मिले हैं वेलकम आपको तोंबा ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯩꯀꯣ ꯅꯤꯇꯥ ꯑꯃ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯃꯇꯝꯁꯦ ꯆꯦꯟꯖ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯧꯒꯁꯦ ꯀꯩꯅꯣꯗꯒꯤ ꯋꯥꯏꯇꯤꯗꯒꯤ ꯊꯤꯅꯗꯣꯔꯦ ꯇꯧꯔꯤꯁꯦ ꯆꯦꯅꯤꯇꯥ ꯍꯣꯏ ꯆꯨꯝꯃꯤ लसिन ओके नीता स्नेहा जा दीदी आप मेरी वीडियो तो देख भी नहीं रहे हो स्नेहा मैंने देखा था आपको 3-4 दिन पहले मैं देखूंगा ऐसे सबका वीडियो देखता हूँ पर कभी कभी सूझ जाता है बुरा मत मानना देखेंगे मैं लाइव ख़त्म होने के बाद मैं देखूंगी आपने लाइक किया आप लाइक कर दीजिए अगर आपने लाइक नहीं किया है तो अंजू कसा आई लागले नंग कायदे चलीनोबा लागले चलीसे चेनिताना अतोम्बिदी सिलोंगदा लई ओ चे अगांग लाइक तंबगी ओरंगनी सिलोंगदा लईदो ꯑꯩꯁꯦ ꯁꯣꯔꯁꯦ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ ꯀꯩꯅꯣ ꯇꯧꯏꯅꯤ ꯁꯤꯔꯤꯗ ꯀꯥꯈꯠꯂꯛꯏꯕ ꯃꯈꯥꯗ ꯑꯉꯥꯡ ꯇꯨꯝꯃꯤ ꯑꯗꯨꯗꯨꯒꯤ ꯇꯣꯝꯕꯅ ꯏꯌꯥꯝꯕꯅ ꯍꯥꯏꯔꯦ ꯅꯤꯇꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩꯒꯤ 49 ꯑꯣ ꯏꯌꯥꯝꯕꯒꯤ 49 ꯁꯨꯔꯦ ꯆꯦꯅꯤꯇꯥꯒꯤ ꯆꯍꯤ ꯍꯪꯉꯛꯏ लसीना तोम्बा प्लीज सपोर्ट मी लसीना इयाम्बदा सपोर्ट तोवे लसीन तौखरबनी लसीन आपको सपोर्ट कर दिया है तोम्बा ने लसीन चेक प्लीज सावधान फ्रॉम तोम्बा चे ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯆꯥꯎꯗ꯭ꯔꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯏꯗꯨꯅꯤ ꯑꯍꯟꯗꯨꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯤ ꯑꯇꯣꯝꯕꯗꯣ ꯄꯤꯛꯏꯗ ꯇꯣꯝꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩ ꯑꯣ ꯏꯌꯥꯝꯕ ꯀꯔꯤ ꯇꯧꯏꯒꯦ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯕꯛꯀ ꯇꯧꯔꯕ ꯍꯥꯏꯕ अंजू का सार आई थबक अमखक तौरुबनी ओ होइने थबक लोइसिना कछु कायदे अंजू नंग अइना नंग जुमदा चलबा हंगबदी तादे नीता अहन्ना बेंगलोर डॉक्टर तमी इस चेनितादी लाइबक जाम फई है डॉक्टर की ममा कायदो ओइहिदोरे कछु कायदे चेनिता नंगना सिगा वाईटीदा जॉइन तौसे जाम फरबनी अगांग सिंगना चावरबनीना माई माई तौखरगा चेनितागिसु दुम आउट की सर्विस ओइना तुम इयाम्बना गुवाहाटीदा एयरपोर्ट लई ओके नीता प्रोडक्शन अतोम्बीना क्लास 10 ओ होइने क्लास 10 असु चेमोमिता ला ए 7 लाइक डन सुस्मिता थैंक यू चेमोमिता नहानगी दुमाइना चेमोमिता नहानदैदी खरा फबरा यमो ngasiगिसे नहानगी कोइकौ कौनबदो अहानबा अताक अफोंनबनी चेनितागी चही 44 हायरे इयाम्बा दुदी इयाम्बना इयाम्बगिदो 49 हायहि मारेको इयाम्बना हल्ले दुदी चेनितागी 44 हायरे अंजू कसार होय अंजू मेसेज इरौ कई हायनिंगबा चेमोमिताना फई फई लब लब हायरे चेमोमिता कई इंजांग चारके
ꯂꯁꯤꯟꯁꯦ ꯂꯤꯡ ꯍꯦꯛ ꯊꯥꯔꯛꯏꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯒ ꯃꯥꯅ ꯑꯃ ꯂꯤꯡ ꯍꯦꯛꯇ ꯊꯥꯔꯛꯏꯅꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯑꯣ ꯍꯋꯥꯏ ꯍꯋꯥꯏ ꯑꯩꯁꯨ ꯍꯋꯥꯏ ꯑꯣ ꯅꯠꯇꯦ ꯑꯩ ꯍꯋꯥꯏꯁꯦ ꯑꯌꯨꯛꯇ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯤ ꯆꯥꯏꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯁꯤꯒ ꯂꯩꯕꯁꯦ ꯍꯋꯥꯏꯗ ꯆꯥꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯁ꯭ꯋꯥꯏꯁꯦ ꯉꯥꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯅꯤꯇꯥ ꯏꯇꯥ ꯃꯣꯃꯤ ꯀꯧꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯧꯈ꯭ꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯅꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯃꯣꯃꯤꯇꯥ ꯅꯪꯉꯣꯟꯗꯁꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯆꯦ ꯅꯤꯇꯥꯅ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯃꯨꯛ ꯍꯪꯉꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦꯅ ꯇꯣꯝꯕ ꯅꯤꯇꯥ ꯑꯩꯅ ꯍꯜꯂꯦꯀꯣ ꯏꯆꯟ ꯀꯧꯔꯒꯦꯀꯣ ꯆꯦ ꯅꯤꯇꯥ ꯏꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯏꯆꯟ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯌꯥꯝ ꯐꯕ ꯋꯥꯔꯤꯅꯤ ꯋꯥꯏꯇꯤ ꯄꯥꯏꯕꯁꯦ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯆꯪꯉꯛꯑꯒ ꯍꯥꯏꯗꯤ ꯈꯪꯅꯗꯕ ꯃꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯎꯄꯥ ꯃꯌꯥꯝ ꯈꯪꯅꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯍꯋꯥꯏ ꯆꯥꯔꯦ ꯑꯣ ꯆꯦ ꯅꯤꯇꯥꯅ ꯏꯇꯥ ꯑꯩ ꯄꯀꯧꯔꯥ ꯍꯥꯏꯕ हो गया काम नहीं हम मैसेज करेंगे काम हो गया चल रहा है काम यार अच्छा फिर अभी तक खत्म नहीं हुआ ꯑꯣ ꯇꯣꯝꯕꯅ ꯍꯥꯏꯔꯦ ꯆꯦ ꯃꯣꯃꯤꯇꯥꯗ ꯏꯌꯥꯝꯕꯅ ꯃꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯍꯥꯏꯌꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯒꯦꯅ ꯏꯌꯥꯝꯕꯅ ꯍꯪꯉꯛꯑꯦ ꯅꯤꯇꯥꯅ ꯆꯦ ꯅꯤꯇꯥꯅ ꯍꯥꯏꯔꯦ ꯑꯣꯖꯥ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯑꯃꯅ ꯏꯆꯟ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯑꯃꯅ ꯑꯣꯖꯥ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯌꯥꯏ ꯇꯣꯝꯕ ꯅꯤꯇꯥꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦꯀꯣ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯃꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯍꯟꯈꯤꯕ ꯃꯤꯗꯣ ꯃꯃꯤꯡ ꯍꯥꯏꯔꯒ ꯀꯧꯕꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯈꯝꯃꯨꯛꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯃꯤꯡ ꯍꯥꯏꯔꯒ ꯀꯧꯕꯗꯣ ꯑꯗꯣ ꯑꯦꯜ ꯕꯤ ꯁꯤꯒꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯏꯆꯦ ꯑꯗꯨ ꯑꯗꯥ ꯑꯩꯅ ꯅꯞꯄ ꯅꯞꯄ ꯍꯥꯏꯕ ꯉꯝꯗꯕꯩꯅꯅꯦ ꯑꯩ ꯈꯤꯇꯪ ꯄꯜꯂꯦ ꯃꯃꯤꯡꯒꯤ ꯍꯥꯏꯕꯁꯤꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯋꯥꯏ ꯆꯥꯔꯦ ꯇꯥ ꯇꯣꯝꯕ ꯁꯤꯅ ꯋꯥꯏ ꯁꯪꯉꯦ ꯇꯥ ꯇꯣꯝꯕꯁꯤꯅ ꯑꯣ ꯍꯥꯎꯅꯤꯌꯦ ꯏꯇꯥ ꯆꯦ ꯃꯣꯃꯤꯇꯥꯅ ꯆꯦ ꯅꯤꯇꯥꯗ ꯍꯥꯏꯔꯦ ꯑꯣ ꯍꯥꯎꯅꯤꯌꯦ ꯏꯇꯥ ꯑꯗꯩꯗꯤ ꯑꯩꯁꯨ ꯇꯥꯇꯣꯝꯕ ꯀꯧꯔꯒꯦ ꯇꯥꯇꯣꯝꯕꯁꯤꯅ ꯏꯁꯝ ꯁꯝꯃꯦ ꯇꯥꯇꯣꯝꯕ ꯉꯁꯤꯗꯤ ꯍꯋꯥꯏꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯃꯅꯤ ꯉꯁꯤ ꯍꯋꯥꯏ ꯅꯨꯃꯤꯠ ꯇꯥꯔꯦ ꯇꯥꯇꯣꯝꯕꯇꯅꯤ ꯆꯤꯛꯀꯟ ꯆꯥꯏꯁꯦ ꯑꯍꯥꯎꯕ ꯆꯦ ꯅꯤꯇꯥꯅ ꯑꯩ ꯌꯥꯔꯤꯄꯣꯟꯒꯤꯅꯤ ꯍꯧꯖꯤꯛꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯑꯣ ꯆꯦ ꯅꯤꯇꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯍꯥꯏꯌꯦ ꯆꯦ ꯅꯤꯇꯥ ꯌꯥꯔꯤꯄꯣꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩ ꯌꯥꯔꯤꯄꯣꯟꯗ ꯑꯩꯒꯤ इमानबी मयाम अमा लई दुगगिदी हंदक हाँ जी आंटी बच्चे को कौन देख रहा है बच्चे सो रहा है तभी तुम ऊपर आए ऐसे टुकड़े पड़े इधर कहीं सब्जी वब्जी इधर तो पड़ा है ना हाँ नहीं नीचे कमरे के बाहर पड़े अच्छा नहीं कमरे में तो नहीं कमरे से बाहर कमरे से बाहर है एक पर इसका पापा है अंदर सो रहा है वो बाहर हाँ हाँ ꯆꯦꯃꯣꯃꯤꯇꯥ ꯍꯋꯥꯏ ꯆꯥꯔꯦ ꯇꯥ ꯇꯣꯝꯕ ꯍꯥꯎꯅꯤ ꯑꯗꯨꯑꯣꯏꯗꯤ ꯆꯤꯟꯇꯥ ꯍꯥꯏꯔꯦꯀꯣ ꯅꯤꯇꯥ ꯄꯩꯁꯥ ꯐꯪꯕ ꯐꯪꯗꯕ ꯋꯥꯏ ꯇꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯦ ꯃꯅꯤ ꯆꯦ ꯅꯤꯇꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯔꯥ ꯍꯥꯏꯅ ꯈꯟꯅ ꯂꯩꯕꯗꯣ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯦ ꯁꯤꯅꯤ ꯅꯨꯡꯉꯥꯏ ꯑꯃꯗꯁꯨ ꯑꯗꯨꯝ ꯏꯆꯦ ꯏꯌꯥꯝꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯐꯪꯅꯍꯜꯂꯦ ꯄꯩꯁꯥ ꯐꯪꯗꯕ ꯍꯣꯠꯅꯔꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯪꯖꯔꯛꯆꯅꯤꯗ
ꯅꯠꯇ꯭ꯔ ꯆꯦ ꯃꯣꯃꯤꯇꯥ? ꯆꯦ ꯃꯣꯃꯤ ꯃꯁꯥ ꯉꯝꯗꯕ ꯐꯔꯕꯣ ꯅꯪ ꯅꯍꯥꯟ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ? ꯆꯦ ꯃꯣꯃꯤꯇꯥ ꯃꯅꯤ ꯆꯨꯝꯃꯤꯇꯥ ꯆꯦ ꯅꯤꯇꯥꯅ ꯑꯩꯁꯨ ꯇꯥ ꯇꯣꯝꯕ ꯀꯧꯔꯒꯦ꯫ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯇꯥ ꯇꯣꯝꯕꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯐꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯥꯏ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤ ꯑꯦꯟꯁꯦ ꯕꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ꯫ ꯕꯦꯡꯒ꯭ꯂꯣꯔꯗ BBA ꯂꯣꯏꯕꯅꯤ ꯔꯤꯕꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣ ꯍꯣꯏ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯆꯦ ꯅꯤꯇꯥꯅ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕ? ꯆꯦ ꯅꯤꯇꯥ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯁꯦ ꯇꯥꯇꯣꯝꯕꯗ ꯍꯪꯉꯤꯔꯣ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯍꯪꯉꯤꯔꯥ ꯍꯥꯏꯕ? ꯕꯦꯡꯂꯨꯔꯨꯗ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯝ ꯁꯦꯝꯃ ꯄꯥꯒꯦ꯫ ꯑꯣ ꯌꯥꯝꯅ ꯐꯩ ꯇꯥꯗꯣ ꯍꯥꯏ꯫ ꯑꯣ ꯌꯥꯝꯅ ꯐꯩ ꯇꯥꯗꯣ ꯑꯉꯥꯡ ꯆꯥꯎꯅꯔꯦ ꯂꯣꯏꯅ ꯇꯥꯇꯣꯝꯕꯒꯤ ꯑꯉꯥꯡꯁꯨ ꯆꯥꯎꯔꯦ ꯆꯦ ꯅꯤꯇꯥꯒꯤ ꯑꯉꯥꯡꯁꯨ ꯆꯥꯎꯔꯦ ꯋꯥꯏ ꯁꯪꯉꯝꯃꯅꯤ꯫ ꯆꯦ ꯅꯤꯇꯥ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯖꯔꯅꯤꯁꯦ ꯍꯧꯒꯠꯂꯛꯏꯅꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯂꯥꯏꯔꯤꯛ ꯄꯥꯎꯒꯤ ꯖꯔꯅꯤꯁꯦ꯫ ꯑꯅꯨꯁꯤꯡꯅ ꯑꯩ ꯋꯥꯔꯦ ꯆꯠꯂꯤꯍꯦ ꯀꯩꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯂꯩꯕ꯭ꯔꯣ? ꯀꯩꯁꯨꯝꯁꯨ ꯍꯥꯏꯔꯛꯇ꯭ꯔꯒ ꯅꯪꯅ ꯑꯩ ꯋꯥꯔꯦ ꯆꯠꯂꯦꯍꯦ ꯀꯩꯅꯣ ꯍꯥꯏꯁꯦ? ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯩꯌꯨ꯫ ꯉꯥꯏꯈꯣ ꯏꯇꯥ ꯈꯥꯝꯃꯦꯑꯦꯗꯣ ꯏꯇꯥꯅ꯫ ꯆꯧ ꯅꯪ ꯉꯁꯥꯏꯉꯩ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯇꯨꯃꯤꯟꯅ ꯂꯩꯔ ꯍꯧꯖꯤꯛꯇ ꯑꯩ ꯋꯥꯔꯦ ꯆꯠꯂꯦꯍꯦ ꯀꯥꯏꯅ꯫ ꯆꯦ ꯃꯣꯃꯤꯇꯥ ꯀꯟꯅ ꯈꯥꯝꯃꯨ꯫ ꯇꯣꯝꯕ ꯏꯆꯟ ꯅꯤꯇꯥ ꯀꯔꯤꯕꯨꯅꯣ? ꯑꯗꯩ ꯏꯆꯦ ꯅꯤꯇꯥꯅ ꯖꯥꯔꯤꯕꯣꯟꯗꯒꯤ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯣ ꯑꯣ ꯆꯦ ꯅꯤꯇꯥ ꯆꯦ ꯅꯤꯇꯥ ꯑꯩ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯂꯥꯏꯚꯁꯤꯒ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨꯒꯩꯗꯨꯒ ꯃꯣꯏ ꯂꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯂꯩꯕꯅꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯨꯒꯩꯗꯨꯒ ꯂꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯑꯅꯨꯁꯤꯒ ꯇꯜꯂꯦ ꯏꯇꯥ ꯍꯧꯕꯗꯩ ꯂꯩꯔꯤꯅꯤ ꯍꯋꯥꯏ ꯃꯨꯕꯤꯐꯥꯎ ꯈꯪꯗꯦꯕ꯫ ꯁꯤꯔꯦ꯫ ꯑꯗꯨ ꯅꯪ ꯑꯩꯅ ꯉꯁꯥꯏꯅ ꯈꯜꯂꯤ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯅꯪꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯅꯪꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ꯫ ꯍꯋꯥꯏ ꯃꯨꯕꯤ ꯍꯥꯏꯗꯣ ꯀꯩꯅꯣꯗꯨꯔꯣ ꯁꯥꯃꯨ ꯍꯋꯥꯏꯗꯨꯔꯣ ꯃꯇꯨꯝ ꯃꯇꯨꯝ ꯆꯥꯎ ꯆꯥꯎꯅ ꯖꯦꯜꯂ ꯆꯦꯜꯂ ꯄꯥꯟꯕꯗꯣ ꯑꯩ ꯈꯪꯗꯦꯅꯦ꯫ ꯆꯦ ꯃꯣꯃꯤꯇꯥ ꯀꯅꯥ ꯈꯥꯝꯂꯤ ꯏꯇꯥ ꯀꯟꯅ ꯈꯥꯝꯂꯤ ꯏꯇꯥ ꯍꯥꯏꯕ ꯈꯥꯝꯃꯤꯅꯤ ꯈꯥꯝꯃꯤꯕ ꯃꯥ ꯉꯁꯥꯏꯗꯩ ꯂꯣꯠꯂꯒ ꯂꯩꯔꯨꯔꯤꯅꯤ꯫ ꯇꯣꯝꯕ ꯑꯅꯨ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯑꯣ ꯏꯌꯥꯝꯕꯅꯁꯨ ꯈꯪꯗꯦ ꯍꯥꯏ ꯏꯌꯥꯝꯕꯗꯤ ꯈꯪꯉꯝꯒꯅꯤꯗ꯫ ꯑꯅꯨ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔ ꯍꯋꯥꯏ ꯀꯧꯕꯅꯤ ꯍꯋꯥꯏ ꯃꯨꯕꯤ ꯑꯣ ꯈꯪꯗꯦꯅꯦ꯫ ꯆꯦ ꯃꯣꯃꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ
ꯆꯣꯏꯇ ꯑꯩ ꯈꯪꯗꯦ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯇꯥꯗꯣ ꯏꯆꯥꯁꯤꯡꯗꯣ ꯂꯣꯏꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯅꯔꯕꯣ ꯆꯤꯟ ꯇꯥꯅ ꯇꯥ ꯇꯣꯝꯕꯗ ꯍꯪꯉꯦ ꯏꯆꯥꯁꯤꯡꯗꯣ ꯂꯣꯏꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯅꯔꯕꯣ ꯍꯥꯏꯅ ꯑꯗꯨꯏ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯑꯩ ꯌꯥꯝ ꯇꯟꯅ ꯂꯩꯔꯤꯅꯦ ꯆꯦꯃꯣꯝ ꯏꯇꯥ ꯀꯩꯅꯣꯗ ꯆꯤꯆꯧꯁꯦ ꯀꯩꯅꯣꯝꯇꯪ ꯄꯤꯕꯤꯌꯨꯕ ꯀꯣꯜ ꯗ꯭ꯔꯤꯡꯂ ꯀꯩꯅꯣ ꯏꯪꯕꯗꯣ ꯃꯥ ꯈꯇꯪ ꯇꯦꯛꯈꯠꯅꯕ ꯆꯦꯃꯣꯝ ꯏꯇꯥꯅ ꯇꯟꯒꯅꯨ ꯏꯇꯥ ꯍꯥꯏ ꯇꯟꯒꯅꯨ ꯇꯟꯒꯅꯨ ꯑꯣꯀꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯃꯁꯥ ꯐꯔꯕ ꯍꯥꯏꯅ ꯍꯪꯈꯤ ꯃꯃꯥꯡꯗ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯅ ꯑꯅꯨ ꯁꯤꯁ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯅꯨ ꯁꯤꯁ ꯀꯧꯔꯒꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯋꯥꯏ ꯃꯨꯕꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯟꯕꯒꯤ ꯌꯥꯎꯕꯅꯤ ꯌꯦꯡꯉꯣ ꯑꯣ ꯌꯦꯡꯒꯦ ꯆꯦ ꯑꯩꯅ ꯌꯦꯡꯕꯗ ꯆꯤꯊꯔꯝꯃꯅꯤ ꯃꯃꯥꯡꯒꯤꯗ ꯀꯩꯅꯣ ꯌꯦꯡꯒꯦ ꯆꯦꯒꯤ ꯐꯤꯁ ꯐ꯭ꯔꯥꯏꯗꯣ ꯇꯥꯇꯣꯝꯕꯅ ꯏꯆꯟ ꯅꯤꯇꯥ ꯑꯩꯕꯨꯔꯣ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯍꯜꯗꯨꯁꯨ ꯒꯣꯚꯃꯦꯟꯒꯤ ꯊꯕꯛ ꯇꯧꯔꯦ ꯏꯁ ꯇꯥꯇꯣꯝꯕꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯕꯛ ꯐꯔꯦ ꯉꯟꯇꯥꯅ ꯀꯩꯅꯣꯒꯤ ꯃꯆꯥꯒꯤ ꯃꯄꯥꯟ ꯒꯥꯏꯗꯣ ꯆꯥꯕ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝꯅ ꯑꯅꯨ ꯁꯤꯁꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥ ꯆꯥꯎ ꯂꯣꯏꯗ꯭ꯔꯤ ꯑꯉꯥꯡ ꯏꯇꯥ ꯆꯥꯎ ꯂꯣꯏꯗ꯭ꯔꯤ ꯑꯉꯥꯡꯁꯦ ꯑꯣꯏ ꯃꯥ ꯇꯧꯔꯛꯑꯦ ꯃꯥꯗꯤ ꯑꯣ ꯆꯦ ꯕꯕꯤꯇꯥꯅ ꯐꯔꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯨꯁꯃꯤꯇꯥ ꯑꯣ ꯆꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯡꯉꯝꯃꯅꯤ ꯑꯟꯇꯤ ꯑꯃ ꯂꯥꯛꯄꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯇꯣꯝꯕ ꯑꯅꯨ ꯍꯋꯥꯏ ꯃꯨꯕꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯍꯧꯋꯤꯗ ꯍꯧꯔꯝꯒꯅꯤ ꯆꯤꯟꯇꯥꯅ ꯑꯣ ꯇꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯔꯦ ꯃꯅꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯅꯨ ꯁꯤꯁꯇꯔꯅ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔ ꯍꯋꯥꯏ ꯈꯪꯗ꯭ꯔꯣ ꯃꯔꯨꯗꯣ ꯁꯥꯃꯨ ꯍꯋꯥꯏ ꯃꯔꯨ ꯃꯥꯟꯕꯅꯤ ꯆꯤꯆꯧ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯅꯨ ꯁꯤꯁ ꯃꯣꯃꯤꯇꯥ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯉꯥꯡꯁꯦ ꯍꯥꯏꯅꯔꯣ ꯅꯣꯏ ꯑꯅꯨꯁꯤꯡꯅ ꯅꯤꯇꯥ ꯑꯩ ꯐꯤꯕꯝ ꯑꯃꯗ ꯁꯨꯝ ꯐꯝꯕꯅꯤ ꯆꯠꯂꯝꯗꯥꯏ ꯇꯦꯛ ꯇꯥꯕꯅꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯍꯣꯏ 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 ꯑꯩ ꯑꯅꯨꯁꯤꯁ ꯀꯧꯔꯒꯦ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯅꯨꯁꯤꯁ ꯀꯧꯔꯒꯦ ꯆꯦꯅꯤꯇꯥꯅ ꯅꯣꯛꯂꯛꯑꯦ ꯅꯨꯡꯁꯤꯅ ꯅꯣꯛꯂꯛꯑꯦ ꯍꯥ ꯍꯥ ꯍꯥꯏꯅ ꯑꯅꯨꯁꯤꯡꯅ ꯅꯤꯇꯥ ꯍꯥ 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 ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯇꯥꯇꯣꯝꯕꯅ ꯏꯆꯟ ꯅꯤꯇꯥ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯁꯤ ꯏꯁ ꯋꯥꯏꯇꯤꯗ ꯃꯧꯒ ꯍꯥꯏꯅꯈꯤꯗꯧꯔꯦ ꯑꯅꯨꯁꯤꯁ ꯏꯇꯥ ꯀꯣꯛ ꯁꯥꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯩꯔꯔꯣꯏ ꯅꯪꯅꯦ ꯅꯪ ꯁꯣꯏꯖꯅꯤ
ꯆꯦꯅꯤꯇꯥꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯁꯦ ꯀꯤꯖꯩ ꯇꯥꯗꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅꯗꯤ ꯄꯥꯝꯖꯕ ꯌꯥꯝꯅꯗꯤ ꯆꯠꯆꯅꯤꯡꯕ ꯏꯔꯥꯡ ꯈꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯀꯤꯅꯔꯤꯁꯦ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯀꯩꯀꯩ ꯇꯥꯕꯗꯣ ꯆꯦ ꯃꯝꯇꯥꯅ ꯏꯇꯥ ꯁꯥꯎꯅꯨ ꯍꯥꯏ ꯃꯥꯜꯂꯦ ꯏꯇꯥ ꯁꯥꯎꯅꯨ ꯐꯝꯃꯣ ꯑꯅꯨꯁꯤꯡꯅ ꯍꯋꯥꯏ ꯃꯨꯕꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯚꯥꯔꯤ ꯊꯥꯏ ꯐꯪꯉꯤ ꯆꯦ ꯃꯝꯇꯥ ꯀꯩ ꯇꯋꯥꯏꯅꯣ ꯑꯩ ꯍꯋꯥꯏ ꯃꯨꯕꯤ ꯈꯪꯗꯦ ꯍꯥꯏꯅ ꯃꯤ ꯄꯪꯁꯥꯎꯗ ꯁꯥꯎꯔꯦ ꯏꯆꯟ ꯑꯩ ꯊꯕꯛ ꯏꯆꯟ ꯑꯩ ꯊꯕꯛ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯅꯤꯇꯥ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯅꯪ ꯊꯕꯛ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯕꯛꯇꯣ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯉꯁꯥꯏꯗꯒꯤ ꯂꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯌꯥꯎꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯁꯨꯝ ꯀꯥꯡ ꯇꯥꯔꯝꯃꯅꯤ ꯇꯧꯏꯁꯦ ꯁꯨꯝ ꯀꯥꯡ ꯇꯥꯂꯝꯕꯅꯤ ꯍꯥꯏꯌꯦ ꯀꯥꯡꯒ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯑꯗꯨꯋꯥꯏꯗꯣ ꯂꯣꯏꯔꯣ ꯁꯨꯁꯃꯤꯇꯥ ꯑꯩ ꯋꯥꯔꯦꯀꯣ ꯑꯩ ꯎꯈꯣꯡꯗ ꯐꯝꯂꯤ ꯂꯣꯏꯔꯒꯦ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯒꯦ ꯑꯩꯗ ꯅꯠꯇꯦꯗꯣ ꯆꯦꯅꯤꯇꯥꯅ ꯍꯥꯏꯔꯛꯑꯦ ꯍꯋꯥꯏ ꯃꯨꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯎ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯆꯦꯅꯤꯇꯥꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯗꯣ ꯆꯦꯅꯤꯇꯥꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯩꯒ ꯃꯥꯟꯅꯕ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯍꯋꯥꯏ ꯃꯨꯚꯤ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯑꯅꯨꯁꯤꯁ ꯀꯩꯅꯣꯒꯤ ꯍꯋꯥꯏ ꯃꯨꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯆꯦꯅꯤꯇꯥꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯒꯤꯁꯨꯅꯤ ꯈꯪꯗꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯃꯨꯛꯀ ꯍꯟꯅ ꯑꯞꯂꯣꯗ ꯇꯧꯔꯣ ꯚ꯭ꯌꯨ ꯍꯦꯟꯗ꯭ꯔꯣꯕꯅꯤ ꯗꯃꯥꯗ ꯑꯅꯨꯁꯤꯡꯅ ꯅꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯑꯩꯇꯔꯣ ꯈꯪꯂꯤꯁꯦ ꯅꯤꯇꯥ ꯍꯥꯏꯅ ꯍꯣꯏ ꯃꯅꯤ ꯅꯪꯇꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯇꯧꯔꯛꯀꯦ ꯆꯦ ꯃꯣꯃꯤꯇꯥ ꯖꯥꯡ ꯖꯥꯡ ꯇꯧꯊꯣꯔꯛꯑꯣ ꯚ꯭ꯌꯨ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯅ꯭ꯌꯨ ꯏꯌꯥꯔ ꯃꯄꯥꯟꯁꯤꯒ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯟꯕ ꯑꯃ ꯁꯥꯏꯠꯇ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯦꯟꯗ꯭ꯔꯣꯕꯅꯤ ꯚ꯭ꯌꯨꯗꯣ ꯑꯅꯨꯁꯤꯡꯅ ꯑꯩ ꯂꯩꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐ ꯃꯤ ꯂꯩꯔꯔꯣꯏ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯆꯠꯈꯤꯕꯖꯥꯔꯣꯏ ꯅꯪ ꯂꯩꯌꯨ ꯅꯪ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯗꯤꯐꯦꯟꯗꯔꯅꯤ ꯆꯦꯅꯤꯇꯥꯅ ꯏꯇꯥ ꯃꯣꯃꯤ ꯄ꯭ꯂꯤꯖ ꯑꯞꯂꯣꯗ ꯆꯦꯅꯤꯇꯥꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯆꯦꯃꯣꯃꯤꯇꯥ ꯑꯣꯀꯦ ꯏꯇꯥ ꯆꯦꯃꯣꯃꯤꯇꯥꯒꯤ ꯀꯣꯟꯇꯦꯟ ꯑꯃ ꯂꯩꯔꯦ ꯍꯋꯥꯏ ꯃꯨꯕꯤꯒꯤ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯅꯤ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯃꯣꯏꯁꯦ ꯖꯨꯝ ꯇꯧꯔꯒ ꯃꯃꯤꯠꯇ ꯅꯝꯃꯨ ꯑꯉꯥꯡꯁꯦ ꯑꯣꯏꯃꯥ ꯍꯋꯥꯏ ꯃꯨꯕꯤ ꯈꯪꯗꯕꯒꯤ ꯏꯔꯥꯅꯤꯀꯣ ꯆꯨꯃꯤꯇꯥꯅ ꯅꯣꯛꯈ꯭ꯔꯦ ꯍꯥ ꯏꯇꯥ ꯍꯥꯏꯅ ꯁꯤꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯇꯥ ꯑꯩ ꯄꯥꯕꯒ ꯇꯜꯂꯦꯀꯣ ꯑꯩ ꯄꯥꯗꯕꯤꯗ ꯅꯣꯏ ꯑꯅꯤ ꯄꯥꯟꯅꯔꯣ ꯍꯥꯏꯔꯛꯗꯣꯔꯦ ꯑꯩ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯚ ꯆꯠꯇꯦꯀꯣ ꯑꯩ ꯃꯈꯥ ꯄꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯚ ꯆꯠꯇꯦꯀꯣ ꯑꯩ ꯃꯈꯥ ꯄꯥꯔꯔꯣꯏ
ꯆꯦ ꯃꯣꯃꯤ ꯑꯩ ꯃꯈꯥ ꯄꯥꯔꯔꯣꯏ ꯃꯥ ꯏꯔꯛꯏꯁꯦ ꯑꯩ ꯄꯨꯡ ꯑꯃ ꯐꯥꯗꯣꯏ ꯇꯧꯔꯦ ꯄꯨꯡ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯐꯥꯔꯦ ꯉꯥꯛꯇꯪꯒ ꯉꯥꯏꯈꯣ ꯉꯥꯛꯇꯪꯒ ꯃꯤꯅꯤꯠ ꯃꯉꯥꯇꯪꯒ ꯆꯦꯅꯤꯇꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯎꯕ ꯏꯆꯤꯛ ꯆꯤꯛꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯅꯨꯁꯤꯡ ꯑꯅꯤꯇꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯌꯦ ꯂꯣꯏꯔꯒꯦ ꯆꯦꯅꯤꯇꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯨꯗ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯏꯔꯣꯝꯕ ꯃꯣꯁꯣꯔꯤ ꯑꯂꯨ ꯐ꯭ꯔꯥꯏ ꯑꯣꯝꯂꯦꯠ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯁꯤꯅ ꯈꯔ ꯀꯃꯟ ꯑꯣꯏ ꯆꯦꯅꯤꯇꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯆꯦꯅꯤꯇꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯃꯤ ꯂꯤꯛꯄꯁꯤꯒ ꯃꯤ ꯃꯌꯥꯝꯅꯅꯦ ꯑꯃꯅ ꯑꯃ ꯍꯪꯕꯒ ꯈꯨꯝꯕꯤꯔꯛꯇꯕꯅꯤ ꯃꯤ ꯂꯤꯛꯑꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯤ ꯂꯣꯏꯁꯜꯂꯒꯦ ꯆꯦꯅꯤꯇꯥ ꯂꯣꯏꯁꯜꯂꯁꯤꯔꯣ ꯇꯜꯂꯕ ꯍꯥꯏꯕ ꯅꯤꯇꯥ ꯁꯨꯝ ꯊꯦꯡꯅꯁꯤ ꯃꯤꯅꯤꯠ ꯑꯅꯤ ꯑꯩ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯑꯅꯤ ꯆꯠꯂꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯃꯉꯥꯒꯤꯗꯨꯒ ꯀꯛꯑꯒꯦ ꯆꯦꯅꯤꯇꯥ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯁꯨ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯆꯦ ꯃꯣꯃꯤ ꯆꯠꯈ꯭ꯔꯕꯣ ꯆꯦ ꯃꯣꯃꯤꯇꯥ ꯆꯠꯈ꯭ꯔꯕꯣ ꯁꯨꯁꯃꯤꯇꯥ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯜꯂꯣ ꯂꯥꯛꯀꯦ ꯏꯔꯣꯟꯒꯅꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯏꯔꯣꯟꯒꯅꯤ ꯆꯦꯅꯤꯇꯥꯅ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯆꯦꯅꯤꯇꯥ ꯑꯩ ꯄꯨꯡ ꯅꯠꯇꯦ ꯑꯩꯁꯦ ꯍꯟꯗꯛꯇ ꯉꯁꯤꯒꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯀꯛꯅꯕ ꯂꯩꯇꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯊꯥꯒꯗꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯆꯪꯕꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯩ ꯍꯥꯏꯔꯝꯒꯦ ꯆꯦꯅꯤꯇꯥ ꯍꯣꯏꯁꯨ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯈꯪꯅꯕ ꯍꯥ 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 ꯀꯣꯏꯇꯥꯟ ꯇꯥꯜꯂ ꯆꯦ ꯕꯕꯤꯇꯥ ꯋꯥꯏꯇꯤ ꯄꯥꯏꯕꯁꯦ ꯃꯥꯏꯕꯨ ꯊꯥꯔꯕ ꯃꯥꯏ ꯄꯥꯛꯏ ꯍꯥꯏ ꯃꯤ ꯍꯥꯏꯕ ꯀꯣꯏꯇꯥꯟ ꯇꯥꯜꯂꯁꯨ ꯂꯩ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯩꯁꯨ ꯏꯇꯥ ꯄꯥꯔꯁꯦꯜ ꯇꯧꯔꯣ ꯃꯁꯤ ꯑꯩ ꯁꯤ ꯇꯥꯔꯦ ꯏꯇꯥ ꯃꯣꯃꯤꯒꯤꯗꯤ ꯍꯥꯏꯗꯤ ꯑꯅꯨꯁꯦ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏ ꯃꯤꯒ ꯆꯠꯂꯁꯤ ꯀꯥꯏꯅ ꯀꯧꯊꯣꯛꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯍꯣꯏ ꯏꯇꯥ ꯃꯥ ꯍꯧꯅꯔꯦꯅꯦ ꯅꯣꯏ ꯃꯥꯏ ꯊꯥꯕꯗꯣ ꯑꯩ ꯌꯥꯎꯗꯦꯀꯣ ꯀꯥꯏ ꯅꯪ ꯌꯥꯎꯗꯖꯥꯔꯣꯏ ꯏꯇꯥ ꯄꯨꯡ ꯀꯌꯥꯗ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯧꯖꯤꯛ ꯊꯥꯗꯣꯏꯔꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗꯤ ꯇꯔꯦꯠ ꯃꯈꯥꯏꯗ ꯊꯥꯕꯅꯤ ꯅꯤꯇꯥ 8:30 ꯆꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯩꯕꯨ ꯀꯣꯏꯇꯥꯟꯁꯨ ꯇꯥꯜꯂꯦ ꯅꯤꯇꯥ ꯑꯩ 7:39ꯗꯅꯤ ꯆꯦ ꯀꯩꯒꯤꯅꯣ ꯅꯪꯅ 39 ꯑꯅ 38ꯒꯤ ꯑꯄꯟꯕꯁꯤꯒ ꯊꯝꯃꯤꯁꯤꯅ ꯑꯄꯟꯕꯁꯦ ꯂꯥꯟꯊꯣꯛꯍꯜꯂꯨꯍꯦ ꯃꯣꯃꯤꯒꯤ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯍꯥꯏꯕ ꯆꯦꯅꯤꯇꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯅꯪꯒꯤ ꯋꯥꯏꯇꯤ ꯄꯥꯏꯕ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯑꯅꯨꯁꯤꯁꯅ ꯁꯨꯁꯃꯤꯇꯥ 7:30 ꯂꯥꯛꯀꯗꯕ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯂꯥꯛꯀꯦ ꯆꯦ ꯃꯣꯃꯤꯇꯥ ꯈꯇꯪ ꯉꯜꯂꯗꯤ ꯐꯕꯕꯣ ꯅꯠꯇ꯭ꯔꯒꯅ ꯈꯇꯪ ꯊꯦꯡꯉꯒ 7:30ꯁꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯍꯦꯛꯇ ꯑꯣꯏꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯒꯦ ꯂꯥꯛꯀꯅꯤ ꯑꯗꯨꯏꯁꯨ ꯑꯩ ꯂꯥꯛꯏꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯆꯦ ꯃꯣꯃꯤꯇꯥꯅ ꯁꯣꯏꯔꯤꯅꯤ ꯍꯥꯏꯕ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯀꯥꯎꯔꯣꯏ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯀꯩꯅꯣꯅꯤ ꯁꯞꯄꯣꯔꯇꯔꯅꯤ ꯑꯅꯨ ꯁꯤꯡꯍꯁꯦ ꯍꯥꯏꯔꯛꯏꯁꯦ ꯎꯕ꯭ꯔꯥ ꯂꯥꯛꯀꯗꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ 7:30 ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯂꯥꯛꯇꯦ ꯉꯔꯥꯡꯁꯨ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯉꯔꯥꯡ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯗ꯭ꯔꯣ ꯂꯥꯛꯑꯝꯃꯤ ꯅꯠꯇ꯭ꯔꯣ
ꯆꯦꯃꯨꯝꯇꯥ ꯆꯍꯤ 2 ꯍꯦꯜꯂꯦ ꯆꯦꯃꯨꯝꯇꯥ ꯆꯍꯤ 2 ꯍꯦꯜꯂꯦꯌꯦ ꯏꯇꯥ ꯑꯣꯀꯦ ꯏꯇꯥ ꯁꯤꯒꯦꯔꯣ ꯅꯪ ꯁꯨꯁꯃꯤꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯆꯦꯃꯨꯝꯇꯥ ꯑꯩ ꯉꯔꯥꯡ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩ ꯅꯍꯥꯟ ꯌꯥꯎꯔꯝꯗ꯭ꯔꯣ ꯁꯞꯄꯣꯔꯇꯔ ꯀꯥꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯣ ꯐꯩ ꯍꯥꯏꯕ ꯌꯥꯝ ꯁꯨꯟꯗꯔ ꯃꯉꯥꯡ ꯁꯤꯁꯇꯔ ꯂꯥꯏꯛ ꯑꯃ ꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯥꯗꯔ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯅꯦꯆꯜꯒꯤꯁꯦ ꯑꯅꯤꯁꯨꯕ ꯂꯥꯏꯛꯅꯤ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯦꯁ ꯕ꯭ꯔꯣ ꯑꯦꯁ ꯕ꯭ꯔꯣ ꯍꯥꯏꯔꯒ ꯈꯨꯔꯝꯃꯛꯑꯦ ꯑꯅꯨ ꯁꯤꯁꯇꯔꯅ ꯑꯗꯩꯗꯤ ꯆꯦꯅꯤꯇꯥꯅ ꯑꯦꯁ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯆꯦ ꯃꯣꯃꯤꯇꯥ ꯉꯔꯥꯡꯁꯦ ꯈꯪꯗꯦꯅꯦ ꯑꯣ ꯑꯣ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯉꯔꯥꯡꯁꯦ ꯆꯨꯝꯃꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯃꯤ ꯂꯥꯛꯑꯝꯃꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯤ ꯂꯩꯌꯦꯕ ꯀꯩꯅꯣꯒꯤ ꯑꯗꯣ ꯃꯤ ꯂꯩꯕꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯅꯍꯥꯟꯗꯩ ꯂꯥꯛꯀꯅꯦꯒ ꯂꯥꯛꯇꯕꯗꯣ ꯉꯔꯥꯡꯁꯦ ꯂꯥꯛꯑꯝꯃꯦ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯡ 13 ꯇꯥꯔꯦ ꯆꯥꯛ ꯆꯥꯕ ꯆꯦ ꯃꯣꯃꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯅꯣꯏ ꯀꯃꯥꯏꯅ ꯑꯩꯕꯨ ꯇꯥꯜꯂꯤꯗꯣ ꯑꯅꯨ ꯁꯤꯁ ꯂꯥꯛꯇꯕꯅꯤ ꯏꯇꯥ ꯆꯨꯝꯃꯤ ꯆꯧ ꯑꯅꯨ ꯁꯤꯁ ꯑꯩ ꯂꯥꯛꯇꯦ ꯀꯩꯅꯣ ꯇꯧꯋꯤ ꯉꯔꯥꯡꯁꯤꯒꯩꯁꯤꯗ ꯃꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯅ ꯑꯩ ꯄꯨꯡ 13 ꯇꯥꯔꯒ ꯑꯥꯔꯖꯦꯒꯤ ꯂꯥꯏꯞꯇ 13 मखाꯏꯗ ꯀꯩꯅꯣ ꯆꯪꯉꯨꯕꯅꯦꯕ बिश्वजीत बोरो हाय हेलो हेलो ब्रदर वेलकम वेलकम आपको मेरी लाइफ में स्वागत है विश्वजीत लंच कर लिया लंच हो गया क्या आपका अभी तो 4 बजने वाला है हो गया होगा अनुशीत ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯣꯀꯦ ꯑꯩ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯒ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗꯣ ꯉꯔꯥꯡ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗꯨꯒ ꯀꯩꯅꯣ ꯆꯪꯉꯝꯗ꯭ꯔꯦ ꯆꯦꯅꯤꯇꯥꯅ ꯏꯇꯥ ꯑꯩꯗꯤ ꯂꯥꯏꯚꯀ ꯇꯧꯗꯕꯅꯦ ꯃꯤꯒ ꯑꯝꯇ ꯍꯦꯟꯗꯦ ꯆꯦꯅꯤꯇꯥ ꯏꯁꯥꯒꯤ ꯂꯥꯏꯚ ꯇꯧꯔꯒ ꯃꯤ ꯍꯦꯟꯗꯦꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯝ ꯋꯥꯈꯜ ꯑꯃꯗ ꯊꯥꯔꯤꯅꯤ ꯑꯗꯨꯝ मयाम थानैयेꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ बोरो भाई भालने हायगरे बोरो आपको पूछ रहे हैं अनु दीदी बोरो कैसे हो बोरो मैं ठीक हूँ आप कैसे हो ꯌꯥꯝ ꯁꯨꯟꯗꯔꯅ ꯁꯤꯁ ꯑꯅꯨ ꯏꯇꯩꯃꯅꯤꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯕꯨꯁꯨ ꯑꯌꯥ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯌꯦ ꯌꯥꯝ ꯁꯨꯟꯗꯔ ꯃꯉꯥꯡ ꯍꯥꯏꯅ ꯏꯌꯥꯝꯕ ꯑꯃ ꯂꯥꯛꯏꯁꯦ बिश्वजीत बोरोने प्लीज ब्लू विश्वजीत बोरो आशु अनु विश्वजीत ब्लू प्यू हाय विश्वजीत रुको मैं दे रही हूँ अभी अनु सिंह एस ब्रो कईदौबा याउगे नीता प्रोडक्शन विश्वजीत हेलो बोरो भाल भाल विश्वजीत हेलो नीताजी ꯗꯣꯏꯗꯤ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯆꯣꯡꯁꯤꯜꯂꯛꯑꯦ ꯑꯥꯔꯖꯦꯗꯤ ꯂꯥꯛꯄꯗ ꯃꯟ ꯑꯣꯜꯂ ꯑꯣꯜꯂ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯦꯁ ꯕ꯭ꯔꯣꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯅꯨ ꯈꯨꯜ ꯉꯥꯛꯄꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯂꯩꯇꯕ ꯌꯥꯎꯕꯁꯤꯗ ꯎꯁ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯁꯨꯝꯕ ꯄꯥꯎꯁꯦ ꯇꯥꯕꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯈꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕ ꯋꯥꯇꯅꯤ ꯂꯣꯁ ꯑꯣꯏꯔꯤꯗꯨꯗꯤ ꯏꯃꯨꯡꯗꯨꯒꯤꯅꯤ ꯃꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯑꯍꯥꯡꯕ ꯑꯣꯏꯅ ꯂꯩꯗꯣꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯕꯤꯁꯣꯖꯤꯠꯁꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏ ꯑꯝꯇ ꯄꯤꯒꯦꯀꯣ बोरो आप चेक कीजिए एक बार आपको मैंने ब्लू दिया है नीता प्रोडक्शन विश्वजीत हेलो बाल बाल सिबो पाखरे को चे बोमतान होई नीता इता
ꯏꯇꯥ ꯇꯥꯗꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯃꯣꯅꯣ ꯑꯣꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯤꯇꯥ ꯏꯇꯥ ꯍꯥꯏꯗꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯍꯥꯏꯕ ꯃꯣꯅꯣ ꯑꯣꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯏꯆꯦ ꯅꯤꯇꯥ ꯅꯪꯒꯤ ꯃꯣꯅꯣ ꯑꯣꯏꯔꯕ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯀꯩꯅꯣꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯃꯣꯝꯗ ꯍꯥꯏ ꯑꯦꯁ ꯑꯦꯁ ꯀꯩ ꯇꯧꯔꯦ ꯑꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯒ ꯏꯌꯥꯝꯕ ꯑꯃꯈꯛ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯄꯥꯎꯁꯨ ꯇꯥꯕꯗ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔ ꯅꯤꯇꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯦꯁ ꯑꯦꯁ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯀꯣ ꯍꯥꯏꯔꯝꯃꯨ ꯍꯥꯏꯌꯦ ꯑꯥꯔ ꯖꯦ ꯁꯤꯁꯇꯔ ꯏꯔꯣꯝꯕ ꯆꯥꯏ ꯑꯣ ꯏꯔꯣꯝꯕ ꯍꯧꯖꯤꯛ ꯏꯔꯣꯝꯕ ꯍꯥꯎꯋꯤ ꯅꯣꯏꯗꯤ ꯍꯪꯒꯥꯝꯒꯁꯨ ꯀꯣꯠꯂꯒ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯏ ꯑꯣ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯃꯗꯨ ꯑꯩ ꯇꯥꯔꯦ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯁꯦ ꯌꯥꯝꯅ ꯑꯅꯨꯁꯤꯡꯅ ꯄꯤꯈ꯭ꯔꯕꯅꯤ ꯅꯨꯁꯤꯁ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯌꯥꯝꯅ ꯅꯍꯥꯔꯣ ꯑꯦꯁ ꯑꯦꯁ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯍꯥꯔꯣ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯑꯣ ꯑꯦꯁ ꯑꯦꯁ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯥꯔ ꯖꯦ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯥꯔ ꯖꯦ ꯕꯣꯔꯤ ꯊꯣꯡ ꯆꯥꯏ ꯑꯅꯨ ꯁꯤꯁ ꯑꯍꯤꯡꯗ ꯀꯥꯞꯂꯛꯄꯅꯤ ꯃꯣꯏꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯆꯦꯅꯤꯇꯥ ꯃꯣꯅꯣ ꯑꯣꯏꯔꯦ ꯏꯁ ꯆꯦꯅꯤꯇꯥ ꯍꯔꯥꯎꯔꯝꯃꯅꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯣꯅꯣ ꯑꯣꯏꯔꯦ ꯃꯃꯥꯡꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯤꯁꯣꯖꯤꯠꯇꯣ ꯕ꯭ꯂꯨ ꯄꯤꯔꯒ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯅꯨꯁꯤꯡꯅ ꯕꯣꯔꯣ ꯚꯥꯏ ꯕ꯭ꯂꯨ ꯄꯥꯂꯥꯅꯦ ꯃꯣꯃꯤꯇꯥ ꯑꯣꯀꯦ ꯏꯇꯥ ꯅꯤꯇꯥ ꯕꯣꯔꯣꯁꯦ ꯃꯥ ꯆꯠꯂꯝꯒꯅꯤ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯇꯧꯗ꯭ꯔꯕꯣ ꯃꯨꯛꯕꯥꯡ ꯑꯅꯨꯁꯤꯁꯅ ꯕꯣꯔꯣ ꯚꯥꯏ ꯒꯣꯜꯅꯦ ꯒꯣꯂꯦ ꯒꯣꯂꯦ ꯑꯣꯟ ꯂꯩꯒꯦꯀꯣ ꯃꯤ ꯂꯥꯛꯂꯤ ꯂꯩꯌꯨ ꯆꯦ ꯃꯤ ꯂꯥꯛꯑꯗꯤ ꯑꯥꯔ ꯖꯦ ꯇꯧꯗꯦ ꯁꯤꯁ ꯇꯧꯊꯔꯣ ꯇꯧꯊꯔꯣ ꯚꯤꯗꯤꯑꯣ ꯂꯦꯞꯄ ꯌꯥꯗꯦ ꯑꯅꯨ ꯁꯤꯡꯉ ꯏꯇꯥꯎꯒꯤ ꯑꯥꯔꯖꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯌꯥꯝꯅ ꯀꯥꯏꯔꯕꯣ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗ꯭ꯔꯕ ꯍꯥꯏꯕ ꯑꯥꯔꯖꯦꯅ ꯆꯦ ꯃꯣꯃꯤꯇꯥ ꯑꯣꯀꯦ ꯅꯤꯡꯊꯝꯊꯥꯁꯦ ꯆꯪꯉꯦ ꯅꯨꯡꯉꯥꯏꯇꯦ ꯑꯣꯂꯥꯡꯊꯥ ꯌꯥꯝ ꯁꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯃꯦꯡ ꯂꯧꯁꯟꯒꯦ ꯉꯥꯏꯈꯣꯀꯣ ꯏꯁ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯦ ꯅꯪ ꯍꯥꯃꯦꯡꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯣ ꯑꯥꯔꯖꯦ ꯁꯤꯁ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯁꯤꯁꯇꯔ ꯈꯪꯗꯦ ꯑꯥꯔꯖꯦ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯑꯥꯔꯖꯦ ꯀꯩꯒꯤꯅꯣ ꯅꯪ ꯉꯔꯥꯡ ꯑꯦꯛꯖꯥꯝ ꯊꯦꯡꯒ ꯊꯥꯏꯗꯣ ꯑꯩꯈꯣꯏꯗꯣ ꯃꯤ ꯂꯥꯛꯑꯝꯃꯤ ꯃꯤ ꯂꯥꯛꯄꯗꯣ ꯆꯥꯛ ꯆꯥꯅ ꯈꯣꯠꯅ ꯊꯦꯡꯅ ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ ꯅꯪꯅ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒꯩꯗꯨꯒ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯎꯕꯗꯨꯒ ꯑꯩ ꯃꯥ ꯊꯥꯔꯝꯃꯤꯅꯦ ꯍꯥꯏꯔꯒꯗꯣ ꯆꯪꯉꯛꯄꯅꯤ ꯆꯦꯅꯤꯇꯥ ꯆꯠꯈ꯭ꯔꯕ ꯑꯣ ꯆꯦꯅꯤꯇꯥ ꯂꯩꯔꯤ ꯆꯦꯅꯤꯇꯥꯅ ꯑꯥꯔꯖꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯑꯥꯔꯖꯦ ꯆꯦꯅꯤꯇꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯍꯥꯏ ꯑꯥꯔꯖꯦ ꯉꯁꯤ ꯁꯨꯝ ꯊꯥꯖꯤꯜꯂꯤꯅꯤ ꯂꯥꯏꯚ ꯗꯤꯂꯦꯠ ꯇꯧꯈꯔꯦ ꯑꯌꯥ ꯅꯪꯅ ꯇꯧꯊꯣꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯥꯗꯒꯤ ꯇꯧꯔꯛꯏꯔꯣ ꯃꯐꯝꯗꯒꯤ ꯑꯥꯔꯖꯦ ꯏꯆꯦꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯄꯗꯒꯤ ꯚ꯭ꯌꯨ ꯃꯥꯡꯈ꯭ꯔꯦ ꯑꯌꯥ ꯏꯆꯦꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯄꯗꯒꯤ ꯚ꯭ꯌꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯦ ꯆꯦ ꯁꯤꯁꯨ ꯑꯋꯥꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯅꯗꯤ ꯊꯕꯛ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯥꯟꯕꯗꯣ ꯁꯤꯈꯩꯁꯤꯒ ꯆꯪꯉꯨꯔꯒꯗꯤ ꯁꯤꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯅꯤꯅꯦ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯑꯥꯔꯖꯦ ꯏꯆꯦꯅꯤꯇꯥ ꯏꯔꯣꯝꯕ ꯏꯆꯦꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ
ꯑꯥꯔꯖꯦꯅ ꯆꯦꯅꯤꯇꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯚ꯭ꯌꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯗꯨꯏꯗꯤ ꯆꯦꯅꯤꯇꯥꯅ ꯑꯩꯒꯤ ꯄꯀꯧꯔꯥ ꯆꯦꯅꯤꯇꯥꯒꯤ ꯄꯀꯧꯔꯥꯁꯦ ꯋꯦꯗꯔꯁꯤꯒ ꯆꯥꯅꯩ ꯌꯥꯝꯅ ꯑꯔꯖꯦ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯅꯪꯅ ꯀꯛꯊꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯥꯗꯩ ꯀꯛꯂꯛꯏꯔꯣ ꯑꯣ ꯑꯩꯅ ꯗꯤꯂꯦꯠ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯀꯩꯒꯤꯅꯣꯅꯦ ꯚ꯭ꯌꯨ ꯌꯥꯝꯃꯝꯒꯅꯤ ꯅꯪꯒꯤꯗꯤ ꯑꯗꯣ ꯀꯩꯒꯤ ꯗꯤꯂꯦꯠ ꯇꯧꯊꯣꯛꯏꯅꯣ ꯑꯥꯔꯖꯦ ꯋꯥꯏ ꯇꯤ ꯄꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯦꯅꯤꯇꯥꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯚ꯭ꯌꯨ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯦ ꯚ꯭ꯌꯨ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯋꯥꯟ ꯏꯌꯥꯔ ꯐꯥꯔꯦ ꯁꯤꯁꯇꯔ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯋꯥꯟ ꯏꯌꯥꯔꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯒ꯭ꯔꯣꯠ ꯑꯣꯏꯔꯤꯗꯣ ꯌꯥꯏ ꯍꯥꯏꯕ ꯌꯥꯏ ꯋꯥꯟ ꯏꯌꯥꯔꯗ ꯁꯤꯁꯇꯔ ꯑꯩꯒꯤ ꯆꯦꯅꯦꯜ 7 ꯃꯟꯁꯇ ꯃꯣꯅꯣ ꯑꯣꯏꯈꯔꯦ ꯑꯥꯔꯖꯦ ꯐꯩꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯅꯦꯕ ꯑꯩꯁꯨ ꯅꯣꯕꯦꯝꯕꯔꯗꯩ ꯍꯥꯡꯉꯛꯏꯅꯤ ꯅꯣꯕꯦꯝꯕꯔꯗꯩ ꯍꯥꯡꯉꯛꯄꯗꯣ ꯍꯧꯖꯤꯛꯇ 100 ꯑꯗꯨꯃꯥꯏꯅꯇ ꯂꯩꯔꯤ ꯊꯥꯖꯗꯦ ꯑꯩꯒꯤꯗꯤ ꯋꯥꯟ ꯏꯌꯥꯔꯗ ꯑꯣꯏꯒꯗ꯭ꯔꯥ ꯊꯥꯖꯗꯦ ꯑꯥꯔꯖꯦ ꯂꯣꯏꯁꯜꯂꯣꯔꯥ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯀꯩꯅꯣ ꯇꯧꯗꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯅꯪꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯆꯦꯅꯤꯇꯥ ꯂꯩꯔꯤꯕꯣ ꯅꯣꯏ ꯑꯅꯤꯇꯪ ꯑꯣꯏꯔꯗꯤ ꯁꯤꯁꯇꯔ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯦ